Hello guys, ahmad mangantena marusung mutam noksari ngasi mangantena yam nungaiba application ma pudon laksari application asi gaming di Battle Zone. Battle Zone haiba application asi tai karimta natte PUBG Mobile haji kana sanariba PUBG Mobile Android game asi sanaraga kamaina pesa tanbagi application aduni masi application kamai sijinagani haibdo mari chumna haijarake video asi lodri fawa skip tawduna lodri fawa yengbiyo channel asina mobile phone sijinaduna mobile phone kamaina pesa tangadi haibagi matangda video leptana thagajarake yamna nusibiduna channel asi subscribe tawbiyo like tawbiyo natraga masung murupangsinda share tawbiyo haina nisingjari Battle Zone haiba application si matangda haijarake mayam punna yengminasi haiba application si masida leire application si Battle Zone haiba application sini masi changa kamaina tawge manungi da kari yawgi jingminasi hek changbaga manung interface sumana laani manung interface la utungda masi hana account hangbikraba marup singidi sida mathaki sida username thapiraga password hapiraga ada sign in da nambiraga yare adugo account karimta leitriba hanawna hangadaba marup sing oigadi masi de create new account hana leibase masi sangbi tamni create new account changa matungda asumna tholani masi thola matungda masi da khoina tawdaba se ahambada sigi keno ahambada makhui sigi first name last name loi suna menbigidabni si first name last name adigi PUBG user name adigi email ID adigi phone number password adigi petam number petam account hangba phone number ama aduga reference code sung soi soi hapigidabni masi ama hekithabada function tawba yaroi masi loi menba loira matungda register da tawbiyo register tawra matungda asumna motholani register tawra matungda asumna thola matungda masida update taw haina la adu update tawraroi mayam yam sangani update tawra yengadi adu not now si namjarage ahamba sumana sign up taw hek tawga onde lupa ani phangni si phari paisa sida leire hek sign up tawbagi bonus oina lupa ani phangni masi PUBG sanaba PUBG gi tournament tawgodabani tournament gi date pungpham loina yawre sida sanagadaba map no loi yawre haijarage PUBG sanagadaba date sida ire adu matam se pung 2 makhai fajana ire ado winner chicken dinner kayuma phang taragadi khoina phangdoisi lupa marfu phangni ko aduga mi ama hapada engona phangdoisi lupa 3 phangni per kill da phangdoisi aduga entry fee haji sanadagi tournament yawjage hana entry tawbagi entry fee se lupa 3 phangni aduga masi sanagadaba type na solo ni solo type sanagadaba aduga version ni TPP haji third party oini aduga mi na irangle adu masi tawge haigana masi join now haiji sangbigadabani join now se sangaga matungda sigi room ID kano sigi entry fee kakhra matungda room ID amasung password pirakani aduna to makhada su leire makhada su masina mu winner chicken dinner se lupa sama oire aduga mi ma hapada lupa 5 phange entry fee na lupa 10 oire sanaga date sida loi ire leire aduga mi sanagadamna doni mi anigi aduga version TPP oini aduga map su irengan oire masiju chamane hana idwana join now sida sangaga ID room ID phangadabani aroibe masida amaj leire masida su yawre date yawre time yawre adagi masiju oina second da chama lupa chama oire mi ma hapada phangbi sade lupa mari oire aduga entry fee na lupa 9 oire sin squad oire mi mari puna sanaba yare version TPP oire aduga map su irengan oire sumna changa masida changa masigi join now sida changa kamai tawgadu haijarage join now si changa matungda masi sida kano ibiraga hajiki paisa taruk changin haila taruk to ibiraga sida request now paisa di ibir matungda sida request send request sida thabi da send request thar matungda angonda room ID phangani room ID ga password ka phanga matungda room ID ga password to PUBG gi manungda mention ga do matang du de mathang haji hajira lage aduga masida jawriba earn haibam leire ada outgoing leire asi earn outgoing si kamai to boni si outgoing earn hajina ko gi sigi application je marup singda share tawthoga moina refer to moina amu share to marup singina mu engongi makhada install taw taragadi engonda pesa phangba
पैसा फंबा मसीमा लेरे आउटगोइंग सिना कोई गेम क्या तब चंबगी मतंगदनी आई कयमत तौद्री नो आउटगोइंग मैच आई मैच अमत तौद्री अदो सिनी अदो मसीना रूम आईडी जे फंगा मतुंदा मैम रिडीम तौगी मतंग मो हाइजरमगे रिडीम तौगी मतंग सि सिगी मीदे चंगबिरो मीदे चंगा मतुंदा सि माय वालेट सिदा चंगबिरो सि माय वालेट सिदा चंगबिगदबने अदो आई मैच टी 0 लेरे हजि मैच अमता सनाद्रिमिना टोटल अर्निंग 0 लेरे पैसा अम फंगते चिकन डिनर सो अमता लौद्रि माय वालेट सिदा चंगबिरो मतुंदा सिगी विड्रॉ ना थाइजे चंगबिगदबने सि विड्रॉ ना लेजिदा चंगबिगदबने विड्रॉ से चंगा मतुंदा पैसा कयादे लौथोकपा यागदगे हाइबा पैसा सिदा पैसा यामद्रबदा लुपा 10 ओइगदबा लुपा 10 दगी तारगदी विड्रॉ तौबा यादे लुपा 10 ओइतारदी विड्रॉ तौबा यारे पेटीएम की थ्रू दा मसीने पैसा लौथोकपा मतंग जिमा दो हजिगी रूम आईडी अदिगी कनोजे कमाय कायदा मेनगदगे हाइबा पबजी दा कायदा मेनगदगे हाइबदो ममयाम पुना हाइजरलगे बे हंतु मिनरसी पबजी ऑन तौजरे पबजी ऑन तौर मतुंदा पबजी की कनोजे सुमाइन थोलानी अहमगी इंटरफेस अदो मसी कमाय कायदा येंगदगे हारगा मतमदा मसी सुम सिंथोरगो सिदा युम येकपम यावइसे मसीदा युम येकपा होम येकपम याजे होम नि चंगबिगदबने सिगो होम जिदा चंगा मतुंदा होम जी हेक चंगा मतुंदा कमाय लाकदगे हाइबदा सुमन लानी होम चंगा मतुंदा सुमाय लानी अदुगा मसीगी सुम ख्वाइ मथक्ता लैबा सिदा सॉरी सिगी ख्वाइ मथक्ता लैबा रूम आईडी ना लैबा से चंगबिगदबने सिगी रूम आईडी सिदा मेंशन बिगदबने रूम आईडी दो अदुगा सिगी एंटर नंबिगदबने अदु मेंशन बिगदबने एंटर नंबदा पासवर्ड नमगा मैच तो हौनबा मैचिंग तौरगा ngai लेरनी मसीनी याम लाइ मसी मेंजनबगिदी मसीनी मंगातेना पुदुना लासिनबा बेटन जोन हाइबा एप्लीकेशन असि मयाम कमदोबिगे कमदोरगा नुंगाइब्रा नुंगाइतबदो कमदोबिगे येंबियो एप्लीकेशन असि सिजनबियो मखादा एप्लीकेशन सिगी डिस्क्रिप्शन लिंक हापजरंगे मयामना इराय लाइना डाउनलोड तौबिरगा सिजनबियो सिजनगे हाइतादि रेफर कोड याउदबा यादे रेफर कोड सुसु सुदना हापियो मसी हाइरगा मयाबसिंग मंगसिदगी ngasiगidi kainanaba athanijer